अहानबदा मरुइबा पाउ पिजरे कंगलेपाक मणिपुरी पुवारीदा मियामी अहानबा लेंगाक लेथिबा नुमित अक्टोबर 19 ing 1994 निंगसिंबो ओइना ngase थौरम कया पांथोंखरे यूनियन मिनिस्टर ऑफ स्टेट फॉर एजुकेशन डॉक्टर सुभाष सरकारना चुरचांदपुर की डिस्ट्रिक्ट लेवल ऑफिसर सिंगा तोंगान स्कीम सिंगे रिव्यू मीटिंग पांथोंखरे रेप केस से चेनबा मियोय अमता फाबा ngamdriba ase state government na makhoi kanthakuna thamlabra haina JAC against rape and sexual harassment simsa hangkhre amadi haukiba pung kunmari da Manipur gi oina COVID-19 gi anauba case taret thingnakhre asiba amata yaupidre दयापति सेंजमना हौजिक नुमिदांगी PONYTV प्राइम टाइम न्यूज पिजरे कमिटी ऑफ सिविल सोसाइटीज कंगलेपाक CCS के सिंधुना कंगलेपाक मणिपुर की पुवारीदा मियामगी अहान बलेंगाक लेखिबा नुमित अक्टोबर 19 ing 1994 थौरम ngase पैलेस कंपाउंड लेबा चंद्रकिति ऑडिटोरियम हॉल द पांथोखरे थौरम अदुदा CCS के प्रेसिडेंट जितेंद्र निगोम्बना हाई ing 1994 की मतम अदुदा चिंग तमगी खेनबा थमदना कोलिशन गवर्नमेंट अमा सेमदना अखोय अमतनी अपुनबगी सक्तम कायबा यारोय हाइदना लेंगांगांगलमी अदुबु ngasi फुरुप की ओइबा मओंगदा लमदम असे कायबा याबा मओंगदा थौंग कया चथरकबा असे लाइबक थिबनी इपा इपुसिंगना अपुनबगी सक्तम ngakलamba असे अखोयनसु तुंग इंदुना अपुनबा मणिपुर अमा सेमनबा होनमिनसे मणिपुर की अहानबा लेंगाक लेखिबा नुमित असे लेंगाक असिना स्टेट की थाकता पांथोकनबा होनसे हाइखे मान चौगी मान चावी है इथनिकी और नत्र आइडेंटिटी क्राइसिस में लापगी मौंगदा अखोई मनपुर से थुगाइने होनरपसे मसीगी पोसी अखोई अफब नते अदुना थाइना मतमदु अहल मनजिंग मनपुर कायबा यादेना खलब मदुगी वाखलोन मकोइना पिरम मकोगी विजन मैम सिंदो मसीगी मिरोल सिंना मुतान खन्नाबा नैनाबा मतौ ताई लोइना अहल मनसिंग मिरमबा तुंगा अखोगी लंबी दुदा कोइना मतुंग इल्लागे हारगा इल्ले हारगा कोई अपुनबा मनपुर अमा सेमनबा अदुगा लैरिबा मालिंग थाकता इंडिया के थाकता लैरिबा मी मैम सिंग सिदिगी अखोगी मनपुर सिना खाइदगी हेना मोनोम कनो तौजबा मालेमदा अखोगी कनो तौ अखोगी ngathoi hingba ngamdanaba adugumba खुनाई सेमनबा मणिपुर स्टेट कॉन्स्टिट्यूशन एक्ट ing 1994 की मखादा मणिपुर इलेक्शन पांथोक्तुना मियामगी ओइबा डेमोक्रेटिक फॉर्म ऑफ गवर्नमेंट इहान हाना साउथ ईस्ट एशिया की मनुंगदा लिंखतुना लेंगाकपा हौखिबगा लोइनना इहान हानबा मणिपुर स्टेट असेंबली की इनॉग्रेल सेशन ing 1994 की अक्टोबर 19 दा मणिपुर स्टेट दरबार हॉल दा पांथोकिबबो निंगसिंगबो ओइना सरकारना मणिपुर नेशनल डे ngase बीरमंगल कॉलेज दा पांथोखरे थौरम अदुदा डॉक्टर ओइनाम कुलाबिदो रिटायर्ड असिस्टेंट रजिस्ट्रार मणिपुर यूनिवर्सिटी सोमरेंद्र थोकचोम प्रेसिडेंट सरका RK थराक्सना प्रेसिडेंट वास्टेफ अमसोंग वाहेंगबम लुवांगलेमा जनरल सेक्रेटरी इकलना प्रेसिडेंट मेंबरसिंग ओइना सरुयाखे पांथोखिबा अक्टोबर 19 मणिपुर नेशनल डे असिगा मरी लेनना सरकार की प्रेसिडेंट सोमरेंद्र थोकचोमना फोंदोखिबदा हाइरिबा मणिपुर स्टेट असेंबली अदुगी अहानबा इनॉग्रेल सेशन मतम अदुदा मणिपुर स्टेट दरबार हाइरगा खंगनरंबा हौजिकना उत्तरा संगलेन असिदा पांथोखे असिगुंबा यामना चाउथोकचनिंगाई ओइबा मियामगी ओइबा लेंगाक लिंगदुना मणिपुर स्टेट असेंबली की अहानबा मिफम फमखिबा नुमित असे ngasiगी अखोइगी तुंगी मिरोलना खंगमिनबा चंगी अमदि चाउथोकचफम थोए अगस्त 18 ing 1994 ब्रिटिशना इंडिया थादोक्ट्रिंगैदा मणिपुर अमदि इंडिया अनिगी मरक्ता लेना होगदबा मरीगी मतांगदा तौनखिबा इंस्ट्रूमेंट ऑफ एसेशन असिदसु यामना मयेक सेंगना पलेक मदुदी डिफेंस कम्युनिकेशन एक्शन एंड अफेयर्स हाइरिबा आइटम अहुम असे इंडिया ना पाइबा अदुगा लेमौरिबा सरुक सिंगदुदे मणिपुर मसाना लेंगाक चाबा हाइबा वाफम अदुसु यानखे हाइबदी मतम अदुदा मणिपुर मसागी इंटरनेट ऑटोनॉमी अदो इंडिया ना मसक खंगबगा लोइनना मणिपुर मसागी लेंगाक चाबदा खुथिंजलोइदबनी हाइबसे पिनख्रिबा खुजेक असिना मयेक सेंगना ताकले मरम अदुमंगनसु सरकार ngasi lamdam asida thokliba tongan tongan be issue-sing asigi aroiba waroishin ama purake hairabadi Manipur na India da punjringai da leiramba pre-major political status aduda hanjinba ngamlaba khakta da oithokani haibase sarkar gi achet pathajabani
asumna puwari gi yamna kafadraba tangkaksing ase tungi ngasi haurakliba mirolna mayek sengna khangminaba ka loinana ngasi October 19 asibu Manipur National Day haina pangthokliba thoram ase nungi wahan thok miyam hubna khangminaba ama changi haike Union Minister of State for Education Dr. Subhash Sarkarna ngasi Churachandpur da chatuna Tibong da leiba Mini Secretariat ke DC Conference Hall da district level officials singa tongan be scheme singi review meeting ama pangthokre meeting aduda Additional Deputy Commissioner S Chilanjoy Gangte ADC Development S Khaikopau Ngaite Jongsalur Jote AC to DC Susar Yake District Medical PhD Education Social Welfare Bank Amadi JRDA gi official singna makoina paikhatliba project amadi program singi matang da power presentation PK Union Minister na lenga ki scheme sing he na masak thongna ba pauta kaya piram ke tungda Union Minister na Churachandpur Medical College su yengsin ke Hauzik Thokliba Sims Institute ke thaudok kamari leinana Hauzik Fawbada rape case asida China riba miyoi amata faba ngamjib ase state government na makhoibu kankatuna thamlabra haina JAC against rape and sexual harassment simgi convener ODB Laishram Rosni na phongdokre wafamasi ngasi Major Khulda leiba press club ta pangthokiba consultative meet on crimes against women in present scenario of Manipur haibi hiram adu kamari leinana phongdokibane thauram adu kamari leinana mahangna makha taraduna hai Manipur government natraga non-state actors singna rapist kangubu yokotuna thamlabra haina chingnaba pokle masida natana police na JAC gi miyoi singda kayarak fagani makoi thiri hairabaso fagadoriba miyoi singi marakta haujiksu social media da active oiduna adumak leide amadi haukiba August 13 da session court tharakiba anticipatory bail kakraba matungda October 10 English ngani kunithoi da High Court of Manipur gi judgment na so chap manana anticipatory bail adu kakrabani adubu luribadi High Court anticipatory bail kakraba chayol ama helaba fawba thaudok ase January ba miyoi amata ngasi fawbada fawgi paw leitre masida natana thaudok ase January ba gari ngasi fawba police na fadabagi maram kadigidamak nupi macha na victim aduna set kiba firo sudok samthokraba matungda yumgi miyoi singda sinarakpagi maram kadigino Sinarakliba amasung sudok sangthokpada January ba miyoi singsu rape case da support tawbani haina lawdaba ngamloi haina su mahangna makata ke loisilakpada mahangna makata na hai lamdam asida leiriba CSO NGO Student Union Mairapaibi amade club singnasu thaudok asibu achumba fangnaba hotnabada mateng pangbiyo nupi khunaibu kannaba hotnabada leiriba lengak asinasu hena meeting chango haina su phongdokke ngasimak akoina asukanna makoina nuthati ma mangan bada suggestion tawba yawriba oja nupi ani haugiba akoi tang taraga humdoida mela tawbada akoi iboya ma sangle mis da tawba mela da Facebook ta thagatana moi shopping chaptana kotana loi lairi adu oi taraga di ngasi je makoi gi behind makoi matung sida kana leira ge makoi na kana mata ki dipsi kari marangi no haina koi Manipur baza humna hamninge haina thamjage koi sarkana natraga aina police department na haibise yam chinglem na injara mani madugi khangba ngamagi wangbada leire haina musu thamjage aru athuba matamda sisu lokatpiu ngasi hayeng gi sigi manungda victim singa se athuba matamda ngasi hayeng sigi manungda phabiu All India gi oiba model rules asida section 39 gi matung ina masa gi piriba state ki chanaba maongda rule sema yabagi ayaba leibana Manipur gi oinasu All India gi oina leiba rule asida ge aikhoi gi oiba kari karama maongda semdokpa yabagi haibagi matangda ngasi gi workshop asida khana nainabani haina Social Welfare Department gi director ngangum uttamna phongdokre wafamasi ngasi Department of Social Welfare Government of Manipur na sinduna Farming of State POCSO Guidelines Haibi Hiramda City Convention Center ge Conference Hall da pangthokiba nomgi oiba workshop ta phongdokibane Thauram aduda Social Welfare Department gi Additional Chief Secretary P. Bai Fai Social Welfare Department gi Director Ngangum Uttam Child Welfare Committee gi former Chairperson Tiam Ras Kishore amade tongan ba department kaya dagi stakeholder kaya na saruk yaduna pangthokhe Thauram aduga mari lainana utamna makha tana hai POCSO gi victim oiraba layeng bada khudong chadraba imung gi oinade Chief Minister gi haksel gi tengbang CMHT pairaba imung singi card amade card paidriba layeng bangam jadraba victim gi oinaso lemna layeng nabagi khudong chaba piragani haina so phongdokhe So eksemun naina ragadi masida yamna cheksalna ayamba angang da chathaba sugumba molestation gi kai gi loyaurabani
रेप खक्की वारी नते रेप नतबा आंगांग सिदा मफम चादना पाइरंबा कइदौबा अदुना ngसाigi sexual offense na hairkanda अखोगी कई हाइतारे पेनिट्रेटिव सेक्स ऑफेंस हाइबा मा नॉन पेनिट्रेटिव सेक्स ऑफेंस हाइबा मा एक सिदा फजन यावरी अदुना आंगांग जिगी मसा सोअंबा मोलेस्ट तोरंबा तौबा मतमदा दुम थुना अदुम एक्शन पाइखकनी अदुगा हौजिक्सी मसी मयामगी अखोइना सेंसिटाइज तौबगी वारी खक्तनी पुलिस सिंजु पोक्सो केस ने हायरगदी डॉक्टर जिंजु पोक्सो केस ने हायरगदी हौजी आम सीरियस ओइना लौरबनी हानागा मानाद्रमनी अना तौबददी ngसाigi victim je angang ni haibadu khakini ado handak tuition chappada ahal amana mukhu sangami kholami na tawbagi je akhoi site gi akhoi changjalli thijalli aidi ma kamai tawbuno karino na da angang si chahi kun gi mathakta lerami ana chahi kun helabani na muk pokso gi romda panba yagi daba magi sina aduna chumna gi IPC do ina magi molestation da palago ina case chathagi bani पोक्सो द पालगदी पनिशमेंट जे खरा हेना सु चावी मयाम द खोइना थमजनिंगी दि सुगुम्बा थौदो वाथोक थोकपा लैबदा लोसन बिदबा यारिगै लोसन बिदबा हाइबिबा कैनोदि लोसन लगा चटकिबा जिना ngसाigi एक्यूज जे मथौना फबा हेंगले था असगी तरागा मरीगी नुमिदांग पुंग 8:45 ताबा मतमदा लोकल टेलीविजन चैनल अमा ओरिबा आईएस कोंगी वीडियो जर्नलिस्ट इम्फाल ईस्ट डिस्ट्रिक्ट के सोइबम लेकाइदगे कैथेल लाकपम लिखोंबा अमरी महाकी ममानबबो सातिना फुरकपदगे लिखोंबा का हेना सोक्तुना लाइकनबखिबा थौदोक्ता चैनरिबा मियोय अनि ngase CJM इम्फाल वेस्ट पुरकलबा मतो ngase नुमित तरागा मंगा जुडिशियल कस्टडी दे रिमांड लौथख्रे थौदोक अदुदा चैनरिबा उरिपोक सरवन थिंगेलदगे रॉबर्ट लोइतोंगबम चही कुंट्रा अपोकपा लेखिद्रबा रोमेन अमदे चिंगा मखा लिवा लंबिदगी राहुल अतोम अपोकपा सोनामनी नुमित हुमनिगी पुलिस कस्टडी रिमांड लोइरदुना कोर्ट ngasi पुथोरकिबने मखोय अनि बेल लौनबा थारकिबा एप्लीकेशन रिजेक्ट तौरदुना मखा ताना थौदोक असि मपुंग फाना थिदोकनबा नुमित तरागा मंगानी जुडिशियल कस्टडी रिमांड पिखिबने लिखोंबा फुरमबगी थौदोकतुदा चेनरिबा मियोइसिंग कोर्ट पुथोरकपा अदुदा पौमी फुबा यानिंगदे चेनबा मियोइसिंग दंदी पियो मिहाटपगी वाकल थादोक्सि हाइबा खोलाव कया लाउखे सोथरिबा मियामगिदमक लांथेंगनरगनी हाइना कॉमरेड डी रजाना हाइख्रे ngasi कॉमरेड डी रजाबु कम्युनिस्ट पार्टी ऑफ इंडिया CPI की जनरल सेक्रेटरी ओइना खलबा मतुंगदा वाफम असि फोंदोकिबने बिजेवादागी SS कन्वेंशन हॉल दा था असिगी तांग तरागा मरीदगी चथरखिबा कुनमरी सुबा CPI की नेशनल कांग्रेस लोइशिलपगी थौरमदा नेशनल काउंसिल चामगा कुंट्रा खनबगा लोइनना नेशनल एग्जीक्यूटिव कुनिपान सुखनखे स्टेट कुनिपान अमदी यूनियन टेरिटरी मापन मोद सिंधुना खलबा काउंसिल चामगा कुंट्रागी मनुंगदा डॉक्टर M नरना कंट्रोल कमीशन मेंबर ओइना कॉमरेड L थोयना स्टेट सेक्रेटरी CPI मणिपुर अमसोंग S मेम सनाना स्टेट एग्जीक्यूटिव मेंबर CPI ओइना खनखे कॉमरेड डी रजाबु अमुक हनाय गेनबा लैतना जनरल सेक्रेटरी ओइना खलबा मतो महांगना अरोइबा थागत वहाई फोंदोकलदुना डेलीगेट सिंगदा वांगांगलदुना कुनमरी सुबा पार्टी असिगी कांग्रेस असे नुमित मंगानी चुपना चथखरबसु खंगहौदना लोइशिनखि लोइनना ngasiदगी हौना मसा मसागी मरमदम स्टेट सिंगदा हनखरगा सोथरबा ओटपी नैबिरबा मियांगिदमक लांथेंगनबा हौरगनी हाइना फोंदोखे इमोइनु इमा कैथेल सक्तम कनवा लुफ कौबा लुप अमा सेमले हाइरिबसे चटनबा यारोय कैथेल अपुनबगी ओइबा एसोसिएशन लेजै इमा सिंगदगी सोई खोंबा खुदक्ता लेपकदबनी हाइना अकनबा वाफम थंख्रे ख्वाइरंबा नुपी कैथेल सिनफॉर्म अमदे सक्तम कनवा नुपी लुफ अमदे ख्वाइरंबा नुपी कैथेल समगत सागर लुफ अनीना सिंदुना ngase ख्वाइरंबन कैथेल नंबर 1 दा पांगथोकपा पाउमिशिंगा उदबा अमदा KNK SAS KL गी जनरल सेक्रेटरी थिंगुजम ओंबी रानी देवीना पाउमिसिंगा वांगांगलदुना हाई इतिहास का सागो नदुना लाकलबा नुपी खक्तना पोट योनबा ख्वाइरंबा नुपी कैथेल दा मिटोफ कयाना मपानदगी इयोंगा मानबा पोलम कया होंना योसिलक्तुना फियोनबी सिंगी पोट सितबगी अवाबा हौजिक मायोंगनदिबने कैथेल अहुम असिगी अपुनबा एसोसिएशन लिंगदुना पोट योनबा खक्नतना लैबाकी इशू कयादसु सरुक यादुना लाकले फिसाबी सिंगिदमक अहोंगो ममलदा लंग फंगहनबा सरकार एसोसिएशन कन्ना तकनदुना लाकली अदुबो चैरक असिदा मसागी ओइजबा खरना मांग थादुना एसोसिएशन की मियोइ सिंग मराल सिदुना इमोइनु इमा कैथेल सेट नंबर 12 ता फनेक योनबी हुइडेन बिनोदिनीना प्रेस रिलीज तौदुना थादोरकपा चेरोल अमदा अरोनबा एजेंडा कयाना इमा सिंगबो सिंगनरकपदगे कैथेलगी फिबम लुसिलकपदगे लुप असि सेमबदी हाइना फोंदोरखे वाफम असी अथुब मतमदा सेंगदोरकदबनी हाइना रानीना फोंदोकलदुना महाकी मथक्ता लीगल एक्शन लौखतुना दंदी फंगहलगनी हाइखे
Nakal Amoromda Paumishinga Unaba Aduda Sarugyakibi KNKSASKL gi Finance Secretary Oiribi Konthauzam Ongbi Silabatina Fongdokibada Mahaki Matakta Maral Kaya Siruna Kaithel da Changba Fawba Yaroi Haiduna Miyamna Lana Uhaliba Binodini na Maral Lei Haibagi Chap Chaba document Puthokadabani Amade Miyam da Sengdokadabani Haide Mahangna Hai Khwaramban Kaithel Asida Kayara Khana Manipuri Chief Minister N Bren Laktuna Khwaramban Bazar Asigi Matakta Sariba Plot Sing Ase Ahongu Mamalda Lang Yonaba Amade First Aid ki Dukan Oigan Haike Matam aduda pot yonbi khudingma khubak khuduna yanaki aduga haujingna irang sagatuna ima ibil singda makhoi kharana leita handre hiram asigi matangda chap chana binodini masana sengdorakadabani amade nauna semle hairibe association adu chatnaba yaroi haikre mi belupchina mi singje koi maram chadana badnam pi bahai dare kaithen ji akoi gi moina the high basi rang ke base mein da hai basi adon be agenda ke ani ima sing singna ko dei ka thiri satam musilla bana ima ka tingi satam kannana ba pire block re hai basi akoi na ma thongai ba mi oi sing ja akoi na hangi se adon be agenda hai basi kam be agenda no ka ten ge na senja chongjai ba akoi gi thak da moi ne sini ma maran je kai no ma to with document ga loiner ku thok yo ba akoi na si torame na jaga mathak ta sabe dukan me am je akoi ne yontho me deposit laurame hai bagi with document ga loiner ku thok yo ba mase sini sar masana ka ten sida meeting kaya hanjan tawu matamda masi nipi khaktagi oigani adagi lang yon bagi dukan wholesale da mai ben ki salon sa tawu me am je lang je ahong mo manda phangana ba 30% discount torga lang gi dukan hapani Manipura Handak Pangthoklagadaba Local Urban Body Sing Municipal Council Nagar Panchayat Amadi Panchayat ki Midef Mikhalda Bharatiya Janata Party BJP ki Midef amasung BJP ga chatminagadaba Midef singbu mai pakhanaba pandamda BJP ki Workers Meet amangase Kakching District ke Kakching Sumak Lekai da leiba Januram Community Hall da pangthokre Thauranga Mari Lainana BJP Manipur Pradesh ke President A Sardan Hai ngasi India da lengak liba BJP ki lengak asibu luching liba Prime Minister Narendra Modi na North East State chakhatnaba India chakhat pe yaroi haibagi wakhalonda North East State singi Minister kaya ama thabidaktuna chakhat thaurangi thabak kaya paikhatlakpa asibu aikhoina ikai khumnaba utpa oina pangthokadariba Municipal Council ge Mikhal Asda BJP ki Mirep Singh mai pakhanaba aikhoi khudimak na honaminase BJP bu mapangal kankhat hanba oina BJP Mirep Singh mai pakhanduna chakhatpa Kakching Municipal Council ama Kakching Khunau Municipal Council ama amasong Sugru Municipal Council ama ohenaba miyamna achoba thaudang lobiyo haina phongdokhe thaurangi wangangloi singna Kakching District ke manungda leiba Kakching Khunau amasong Sugru Municipal Council hariba Municipal Council ahum asida BJP amamam BJP ki chatminariba Mirep Singbo mai pakhanduna BJP na rule tauba council ohenaba BJP ki thongshina honaminarasi haina phongdokhe Letter head yauna hana chatnaramba MSF ke sakhangse chatnararoi anauba session lakpana anauba letter head seal amade receipt sizinaragani Wafa masingase kwa kaithel da leiba MSF ke office da pangthokpa Paumi Shinga unaba amade MSF ke General Secretary Rojit Tekcham na haikibani Mahangna makha taraduna hai MSF ki taraga mapan suba anauba session Inglisingani kunithoi kulhumdoi gi office bearer sing wasak lokhibaga loinana anauba seal letter head amade receipt chanaba khudaktagi hauragani MSF na lisang shina mahairoi khunai amade miyam gidamak chatharakiba thabak thauram singda hena mating leina anauba session asina chathagani haikhe Mahangna hai aikhoi lairik ningthina tamsi haiba academic campaign gi makhada school kaya gi award apa yangsinduna lakle criteria sudana hangba school amadi coaching center singsu yangsilakani haide look asigi anova session na paikhalakadaba thabak thoram singda miyamna cooperation PBO MSF na awonba chakhatpa khunai amagi damak khongfam chen lepkani haikhe Taraga Mapan Suba Federal Executive Council 2022-2023 Nauna Thokugudaba Office Bearers Khankraba Matung Amadi Wasaklaukraba Matungda Taraga Mapan Suba Federal Executive Council 2022-2023 Nauna Letterhead Seal Amadi Receipt Singbang Asidagi Apagi 2022-2023 Federal Executive Council Dr. Isaraga Nanasu Leba Mayam the Kananjari NSF na Nisang Sidna Satharak liba ekoi lari ningthina tamsi haiba academic campaign asigi makhada afaba thatto oiraknaba MSF 19 Federal Executive Council na yingsingani loinana Manipuri government na October gi tarik 38 fawagi manungda regionalization tawgani haibagi thajaba thangthiba aduna
ꯑꯩꯈꯣꯏꯒꯤ ꯁꯣꯊꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯗꯨꯅ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯥꯐꯕ ꯄꯤꯔꯤꯕꯒꯦ ꯑꯃꯗꯤ ꯄꯤꯔꯤ ꯍꯥꯏꯕꯗ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯅ ꯌꯦꯡꯁꯤꯟꯒꯅꯤ Manipur Lengangna September Thada Oza Mapan Order Thoktuna Sagolmang Higher Secondary School da posting Pikrapga Oza Tarukti join Sungtok Togda Makoi Order State Tauramle Manipur Education Minister Amadi Director Dagi Hena Chaubo Oza Kaya Leramle Laidik Taning Daba Oza Singh Masana Khangna Oza Oibadagi Tokpiko Haina Socialist Students Union of Manipur SSUM na akan mawafam tamnakle ngasi lalambungda leiba Socialist Students Union of Manipur SSUM gi office da pangtokhiba pawgi mifamda SSUM gi president S Yaiman Hai laingang na mahairoi laidik taning daba posting pikraga join chungtok tawdana order adu stay tawba ngamba miyoising adude Rabia Kudhaibam Yumkhaibam Sonia S Heramote Rekha Kumari Mosina Said Amade Roxan Ningseni Makoising asina Education Minister Amadi Education Department dagi hena chawra haibase masina mayek senglakle Oza Taruk asigi macha masu sing lenga ki mahai tangfam sang singda tamlam labadi masi fibam asi oiramdabasu yai mahairoi lairik taning daba Oza natana Oza saba Oza gi maikom uppa miyoi kharana singthaningai oiraba Oza gi sinfam asi lana uhongadore haike Yai mana makatana hai Manipur lengang na school Fagathansi mission chatharakpa ase loop asina thagali adubo mission ase Imphal mayol dage haidokhiba lenga ke mahai tefam sang singdasi yauba ngamdre masi laibak thibani lengang na oza singi rationalization tawgani haibadusu ngasi hayeng loishinbagi wafam leite masi ngairingai oza watuna leriba school kayadadi mahairoi singdi lairik tamba fangdabagi fibamda leire Sagolmang Higher Secondary Class 11, 12 के Physics, Mathematics, History, Home Science के ओजा अमत लेट्रिब असे नुमित निनी की मनुंगदा थाबियु नत्रबदी माहिरोई सिंगा लोइनना अकनबा खोंजंग चंगसिलगनी अमरोमदा हंडक लेंगाकना प्राइमरी टीचर लिसिंग अमा लौनबा कौरकपा असे थागली अदुबो मसिगी क्राइटेरिया दा TET पास तौबा ओइगदबनी हाइबसे TET दी चही खुदिंगी पांगथोकपा ngamdana lakle TET पास तौबसिंग अमदी प्रोफेशनल कोर्स पास तौबसिंग सो खुदोंग चाबा पिबियो ममांगदा लौखिबा ग्रेजुएट टीचर गे रिजल्ट लाउथोपियो अमदी वाटलिबा ओजासिंग मखाताना लौनबा थबक पाइखटपियो हाइखे Government school da tamliba mahairoi sing da yengiba mityeng asi khenaba mityeng amada yengbagi thong amakak aikoi da uba fangi Sagolmang Higher Secondary School gi oza watliba si hapiu haidana aikoina mamang thak hongna so haijaraga su laklaba hairiba oza sing asi tasengna aikoi gi education department si dai sida director dagi EM dagi hena chawba oza oina oiraba mali mokoi singjina te order ga tawdana tawrisi masi sengna hairaga de laibak yamna thibani Sagolmang Higher Secondary School gi higher secondary section da subject mari gi oza leitabida mahairoi singna larik tamba karak se larik tamba gi mahaw fanglumgadra mahairoi singi khongjang mari leinaba department singna chewa pibigano lainaba mahairoi singi khanbiduna haibo subject sing sigi oza sing se athubuda thabiu rationalization gi thong honorable EM na onabiri masigi damakta soikoi agat pafongdok chai tawbatabu hairiba rationalization si ngairaga mahairoi singi punsi sibu kayam kuina thambigi dauri Manipur da nungtigi fongba pauche amada September 13 paugi chafongda MLPCC to urge for use of Maitai Mayek in Assam haina headlines thaba news ke kalam aduda MLPCC gi wafam adu apokpa maruf ke ahan taraga nithoi da luchinghan nauria amusna support tawi haina yamna sathina chumdaba oidaba amadi aranba moongda isilakhiba wafam adu yumfam yaudaba sasinaba wafam ni haiduna luchinghan nauria amusna ge maikaidagi fongdorakle wafam asi ngasi Assam ge Hailakandi ge Laishram Khun ge Hauna sang apokpa maruf ke office pangtokhiba paugi mifam da luchinghan nauria amusna na fongdokhibani mahangna makatana haikibada MLPCC gi aranba pau ase tawhaidaba amadi lanjadaba thauramni hainasu apokpa maruf ahan taraga nithoi gi maikaidagi yamna lumna lawbaga loinana nungaitaba fongdokle karigumbada pauchegi maikaidagi lana fongkiba oiramlabadi athubu matamgi manungda miyamda sengdoknaba haike MLPCC gi wafam adubu yaningdaba fongtokpa cherol ama pisinkhre MLPCC gi wafam adu apokpa maruf ahan taraga nithoina karigumba matamda ayaba pikiba amadi sagotkiba leite
Apokpa marupna ngasi fawbada lininghal ibungo Nauria Fulona takpiramba amade sinabiramba maite yelhau mayekpo matam pumbada ngak senbata natana tambi takpiba amade sandokpage thauram amata ngairaba ithaudang oina pangthoktuna lakliba maramna MLPCC gi wafam adu kaidongai desu yabangamloi haiduna yaningdaba cherol adu bisimkhibane Asumna paucheda aranba sasinaba amadi yumfam yaudba wafam phongdoklibase MLPCC na apokpa maruf ahantaraga nithoigi luchinghan Nauria amusnabu miyamda lan uhannaba honnabani loinana leibak miyamnasu lan lamjingbane wafam asi pauchi asina sengdok piraktrabadi logi matung ina lawfam thokpa thaurangsu lokhatkani haina apokpa maruf ahan taraga nithoigi maikidagi phongdokle MLPCC की वफम अदु अपोमरु अलराइन होइना करिगुम्बा मतमदा अयाब पेखिबा अमदि सवच्छिबा लेते अपोमरु दा ngasi फावदा लाइनिंगन निबो नौरिया फ्लोना तापिरंबा अमदि सिनबिरंबा निते यलो मेकपो मतम बुंबदा ngak sinbada nattana tambi takpiba amadi sandokpagi thoram amatta ngairaba ithudang oina pangtokna lakliba maramna MLPCC की वफम अदु कैदोंगैदसु याबंगलoi haiduna yaningdaba cherol adu bisimkhibani Assam Rifles ke Tamenglong Battalion na IZRS ke makhada pre-recruitment training ama lakadoriba Assam Rifles amadi Army ke recruitment release ka mari lainana nupi amasung nupa singgidamakta training ama ngasidagi hodokre hairiba Rani Gaidili training camp ase Tamenglong ge manung hanjinba mafamda leiriba Naha Singbu mapangal kankat handuna laugadoriba recruitment asida sarug yaba ngamna bagadamak ngasidagi hauduna November gi tang 12 fawba Tamenglongda leiba unit asigi headquarter da chathagadoribani haide chathagadoriba camp asida hauzik fawbada miyoi chahum romna registration tawraktuna angakpa moongda miyamgi response phangle haide ngasidagi haugadoriba training camp asida ahanbagi oina che chang sing check tawbaga loinana medical check-up tawragani haide amadi masida mai paklaba candidate singduna makhatana training program ase sarug yaragani haide amadi training asida mai pakna sarug yakiba candidate singda certificate singsu yanthokani haide ngasigi thauram ado 44 Assam Rifle gi commande na haudokibaga loinana hawalakliba naha singi wakhalona khunai asida lauriba maru eba thaudang sing amade training asina naha singi tungi punsida pigadoriba kanaba singi matangda so miyamda kangan ke mahangna haikibada naha singi thogalon pukchel sengba amato oibagi wakhalon chelhannaba lairik laishu amade physical training mathau tai haina sufongdokhe aroibada training camp aduda sarug yaba lakliba maru oina Tausem Tamai amadi Tamenglong district manung hanjirba mafam singdagi lakpa angang singi mama mapa singbu training camp asida angang sing puraktuna sarug yahanbagi damaktasu thagatpa phongdokhe matang sta break malumina PONYTV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai paknabagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbi mai pakpa channel ama oinabagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibirak na bahajari miyamgi suggestion bu khawramna ngaijari break ki matungda mayam taramna okchari makhatau pau pizare Modu and Sanahanbi Memorial Trust Paurabi na sindura ngase Ibudau Marzeng Community Hall Pangaida Pangai Nepali Basti Amadi Pangai Maitegi CM Heidstigi Katien Bagi Thoram Ama Pangtokre ngase Thoram aduda Manohar Mayum Baris Sarma President BJP Yuba Morcha Amasung General of Sanakonung Manipur Langbam Premjoy Upapradhan Waiton Gram Panchayat Member Ibecha Susila Pradhan Member Amadi Konthauzam Kalachan Ex Pradhan Susaru Yake Thauram aduga mari lainana Baris Sarmana Pangai Maitai amasung Pangai Nepali Bastigi Fanghodaba Fangbadi Yaraba CM Heidstigi card sing athuba matamda yenthoknaba mahaknasu mateng panglagani haike Modu amadi Sanahanbi Memorial Trust Paurabi gi Secretary
Wahengbam Janmenjoy Majena Trust Asina Katokpaga Loinana, Miamgi Seba Ahing Nungtil Naidana Seba Tokigani Haike. Praja Mayamgi, Amadi, like the Laris in the Mayam, Kalaga, Ado Putopa Car Amani. Masi Car City. Untung couldn't give Kudimapai. Mustafangi was in Mamang Sahida Lak Ani, Bumpatan Yorma, Lak Mayor. Masima, Karsima Pai was in after the Hamatamda, Lura Anaye, Sanga the Roka, songs that we had to get a attention doma, honorable Chemistry, Lingo in Panjavas in Octom, Yena, Prajas in the Pina Viva, Adumba, like the Lara Alaman Sing, Ungangale Viva, Amadi like the Lara Sing da, Masigi Car. Humfumathoi Shuba Manipuri Sahitya Parisat Assam MSPA gi mapok kuman thoram pangthokre. MSPA Kamrup District Committee na sinna Guwahati Manipuri Social Organization Hall Ganesh Gurida October 13 Ingthokaba numita District Committee ki President Hurem Hemengo Professor Laishram Gyanendra Laishram Hemanta Dr. Laishram Sukumar na daisa phongkhe. Thauram adu Laishram Gyanendra na maira tukatuna thauram hodokraba matung taram na okpagi warol GS Thongra aduga Thauramgi wahau thokna MSPA Kamrup District Committee Secretary Punsi Karam na PK. Thauramgi maka chatharakpa oina Dr. Furit Sabam Birmanina Manipuri Sahitya Parisat Assam haudorakpagi samlapa wari miyam na khangankhe. Thauram aduda maru oina wa ngangkiba Kaisam Hemchandra B Iboton Sharma Ketrimayum Dilip MSPA gi haurakhiba amasung ngasi fawa tawrakhiba thaudangi matangna warol kaya marum thamkhe. Laisungbam Raskishorna Thagat Wahai Piki Matungda Nat ki oiba jagoi isai gi thauram singsu pangthokhe. Matam kuinadagi tanduna lakpa lengdaba mela tawfam yonfam Infal East ke New Chekonda Sabinaba Pandamda India gi Prime Minister Narendra Modi da Government of India gi Khutangda Memorandum Thakre Haina Handlooms Promotion Council Manipur gi President Chingtam Duwang na thadorakpa cherol aman haide. Cherol asna makha taraduna Manipur lengangna chahi taragi mamangda Commerce and Industries loishangda 2.26 acre gi lampiduna Infal New Chekonda khazinduna thamkhrabani masida permanent exhibition tawnabagi damak pikibani adubo laibak thibadi ngasi fawbada asengba thabak amata lokhatana thambibagi damak Prime Minister da mayek sengna khangan khibani loinana handloom handicraft amadi khadi nungsibiba Prime Minister Narendra Modi na asengba thabak lokhat pirakani haina thajai haina su cherol asida pale. All Manipur Football Association Amphana former national football player Ningombam Birena Manung Matam Chadana October 13 da lekhidabada nungaitaba fondorakle. All Manipur Football Association ki maikaidagi lekhidrabagi thawaina mapugi mafamda ingna chingna leinaba haibaga loinana imung manungi awabada sarug yazari haina fondorakle. All Jiribam United Clubs Association Azukagi Matam Sang Advisor Oiramba Hena Baifai IB Lekai Jiribam da Leibana Ngarang October 13 Masagi Anaba Amana Madam Oiraga Ikang Kangogdana Lekhidabada Azukagi Executive Body na Azukagi Office ta Minute Ani 2 minute leptuna awawa phongdoktuna mahaki thawaina mapugi leikolda ingna chingna leirasanu haina mapugi mafamda thaunikhe loinana imung manungi awabadasu Azukana saru yari haina phongdorakle. Key marks ki meeting makada thangta day observation committee na haukiba chahi English ngani taraga nipandagi hauduna tongan ba pandam kayaga loinana pangtoktuna lakpagom chatliba chahi asigiso haukiba October 13 tagi hauduna thangta for an ethical way of life haiba pandamda handak chahi gi oina pangthorakiba thangta gi numit thabumgi saruk ama oina ngase humni chanba numita pakhangba huel lalong sindam sang pahulase awang khunau branch pangthokre. Ngasigi thauram aduda thangta day observation committee ki chairman Leitan Them Dabendro Maitei amasong Brahmachari Mayum Bilki Sarmana Mahairui Singh amadi Sindamloi Shingda thangta na aikoi gi khunai asa laur ilba thaudang singi matang da sukai na khangan ke amadi macha khai na takpi tambi ki loinana thangta gi mahairoi ama oina khunai ama sangwatpada tawgadaba amasong tawroidaba singi matang da su khangan ki haina L Satyamjit Maitei Media Convener Thangta Day Observation Committee Palace Compound Infal East na phongdorakle. FC Infal City Academy gi hanagi under 13 gi footballer Laishram Deni Maitei amasong Thanglanson Gangte felicitation tawkre. Classic Grande Chingwairong da laiba icham chamna pangthokpa thauram amada FC Infal City gi owner
Milan Koijam amadi CEO founder Vidyananda Mayang Lambamna player ani asibo hantakta loishin kiba Saudi Arabia da pangthokkiba AFC Asian Cup qualifying Inglising ani kulhumdoi amasung Maldives da pangthokkiba South Under 17 Championship da haiba player ani asina Maru Eba Thaudang Lauduna Under 17 AFC Asian Cup qualified oikiba amasung Under 17 South Championship oikiba bo puning thogatpo oina pangthokibani haidi Campaign asida hanagi FC Imphal City Academy gi hanagi player Thanglanson Gangtina India gi damak puna goal mapan amasung Denny Laishram na goal ama chanduna chawna mai pakpada mateng pangkhe Thauram asida player ani asibo FC Imphal City gi achamba momento amam piduna taram okhe Tha asigi taragani thoidagi Jiribam gi Babu Parada leiba Jiribam Higher Secondary School da School gi sana bungda team tarit na saru yaduna All Jiribam Sports Association sinduna chatarakliba taraga tarit suba and Haricharan Memorial Sub Junior Boys Under 15 Football Tournament Englishingani kunithoi gi ngase sana kiba match ta KMYC na Juri FA book goal mapan sino da yamna line na maitiba pikhe hayeng gi match ta KSC Amadi Oriental Club na sana kani ngasi gi match asida G Naila Rongmaina center referee Ajis Haider Amadi Kate Nilakaman Singh na SN referee ama amade ani oiki aduga fourth referee na chongloi na oiki tournament asi Jiri Bazar da leiba N Prem Sankar na mahaki leikidraba mapabungi maming da kachaba tournament ni State asigi oina hawkiba pung kunmari da mioi punna taret positive oikre mioi amata siba yaukidre COVID-19 Common Control Room dagi thadorakpa report amagi matung ina hawkiba pung kunmari da nupa taruk nupi ama punna mioi taret positive oiba yaukre Housing Fawbada Puna Mioi Lising Ani Chamaga Nifu Mapan Lekidre, State Asigi Oina Housing Fawbada, Mioi Lak Ama Lising Kuntraga Mapan, Chanipan Yakai Humde Positive Oikre, Masigi Manung da Mioi Lak Ama Lising Kuntraga Taret, Chatruka Marifuna recover Tawangam Cre, Active Case da Mioi Kun Mari Lady, Recovery Rena Chada Marifuta Nipan Dasmik, Mari Mangani. Aroy Badamare Paum na Pizari. Kanglaipak Manipuri Puwari da miyamgi ahan balengak laikiba numit October 19 Inglising amaga chamapan nifuga nipan ningsing bo oina ngasi thauram kaya pangtok na kre Union Minister of State for Education Dr. Subhas Sarkar na Churchanpur ge district level official singa tongan be skip singi review meeting pangtok kre Rape case chenaba mioi amata faba ngamjiba ase state government amakoi bu kankatuna thamlabra haina JSA against rape and sexual harassment sims da hangkre amadi hawkiba pungkun marida Manipur gi oina COVID-19 gi anoba case tare thengna kre asiba amata yaukidre Matang asta numidangi PONYTV Prime Time News Station jare mideng tabi pun mo po amkan khrum jare